तुइबोंगदा चामग सुमना निपान सुबह कुकी राइजिंग डे की थौरम पांगथोकनी हाइना केसोना फोंदोरखरे एंग्लो कुकी वार कमेमोरेशन कमिटी की मिजेंग मखादा तुइबोंगी पीस ग्राउंड चामग सुमना निपान सुबह कुकी राइजिंग डे की थौरम लाक्लिबा अक्टोबर 13 पांगथोकलगनी हाइना कुकी स्टूडेंट्स ऑर्गेनाइजेशन चुरचानपुर डिस्ट्रिक्ट थादरप सेरोल अमना फोंदोरखले सेरोल सिना हाई एंग्लो कुकी वार हाइना सुखनप कुकी राइजिंग डे की थौरम असे लायोय खरबाई पाइपु सिंगना कुकी सिंगी लम अमसुंग मियाम ngak se nabagi pandamda mathawna leina colonial rule gi mayokta haukiba ihau adu ningsingani thauram asi pangthokpaga iroinana apunbagi saktam sagatuna tunggi mirolgi damak yai phanaba thaurang kya paikhatnabagi warep logane tongan ba senphamda leiriba miyoi kyana saruk yagadoriba ningsingai oiraba thauram asida bike rally amasu pangthokani lebak ningba isai sakpaga loinana nat kyoiba thauram kya su pangthoknaba thaurang tawba loire लायोय खरबाई पाइपु सिंगना लौरंबा थौदांग अदु इकाई कुमनाबा ओइना नुमित असी रेस्ट्रिक्टेड हॉलिडे ओइबा मरमना लैंगा की एम्प्लॉयीज इन पब्लिक सेक्टर दा थबक तौरिबा सिंग अमदे लनाय मियोय पुनमक सरुग यादुना थौरम असी मपुंग फानबा होनामिनसे नुमित असिगी अयु अंगनबदगी हौना तुइबोंग पीस ग्राउंड दा थोकपिरकनबा केएसओ चानपुरना अपील तौरि हाइना सेरो असना मखा तारि अमरोमदा कुकी राइजिंग डे हाइबा अमा मणिपुर की पुवारी दा लेते मकोइना पुवारी असी सेमजिन साजिनबनि हाइना मणिपुर की येलहौमी ओइरिबा कांगबु कयाना हानादगी हौना हाइदुना लाक्पे कुकी सिंगना ब्रिटिश की मायक्ता हौबनि हाइरिबा इहौ अदु मितै मसा अमना कमान तौरगा निंगथौ खुबा मुनबा चथकिबा लालहौने मदु कुकी सिंग की फ्रीडम फाइटर सिंग मरी पैनदे हाइरे अवाटपो ओजा सिंह हाप्त्रबदि फाइनल एग्जामिनेशन बॉयकॉट तौबता नतना अकनबो खोंजंग क्या संगसलगने हाइना माहेरोय सिंगना फोंदोखरे गवर्नमेंट पॉलिटेक्निक के अवाटपो ओजा सिंह थासगी कुनगमरी फावबदा हाप्त्रबदि मथंग था नवंबर 19 हौगदौरिबा फाइनल एग्जामिनेशन बॉयकॉट तौबता नतना अकनबो खोंजंग क्या संगसलगने ओजा सिंह लेतबदगी क्लास अमता तौदना एग्जाम थाबा ngamloi हाइना ताकियलदा लेबा गवर्नमेंट पॉलिटेक्निक की स्टूडेंट्स यूनियन की माइकैदगी फोंदोरक्ले हिरामसगी मतंगदा ngasi मणिपुर प्रेस क्लब की थांगजिंग हॉल दा पांगथोकिबा पाउगी मिफम अमदा गवर्नमेंट पॉलिटेक्निक स्टूडेंट्स यूनियन की जनरल सेक्रेटरी थिंगोम अरुणाहाई कुमजा 1956 दा हौदोकिबा गवर्नमेंट पॉलिटेक्निक असि मणिपुर की ओइना ख्वाइदगी लीरबा टेक्निकल इंस्टीट्यूट अमने मतम अमदा यामना मांगजिल थाना ममिंग लेरंबा इंस्टीट्यूट सिंग असि नोम नोमगी अवाटपना थलकले मतम की अवांगबा थबक सिंग हापतबना टीचिंग अमदि नन टीचिंग स्टाफ अवाटपा लेबदा नतना इंस्टीट्यूशन असगी इंफ्रास्ट्रक्चर कयासु मतंग सुनब ओइद्रे हौजे इंस्टीट्यूट असगी फैकल्टी होमफु लेफम थोकपदा कुनगा माथोय खक्ता लेदुना इंजीनियरिंग की डिपार्टमेंट मरी अमदि फार्मेसी की डिपार्टमेंट अमा चलाइदुना अवाब कया मायोंगनदुना लेरे हेना लाइबक थीबदि मैथमेटिक्स फिजिक्स अमदि ह्यूमैनिटी हाइरिबा डिपार्टमेंट सिंग असिददि फैकल्टी अमा फावबा लेते हाइरे महाना हाइ मतम कया की ममांगदगी मरिल नेंब सिंगदा हाइजदुना लाखिबने अदुबु थबकतो ओंथोकपिदना सही असगी अगस्त अमदा यूनियन की माइकैदगी मणिपुर की गवर्नर दा अइबा सेरोल पिसिनखि सेरोल अदुगी पाखुम गवर्नर की माइकैदगी करी अमता लाक्तबदगी था अदुमकी कुनगा निपानदगी इंस्टीट्यूट अदुदा वकत मिफम फम बहौखि मदु फावबदा पाखुम फंगदबदगी उपाय लेत्रबा माहेरोय सिंगना सेप्टेम्बर 9 15 फावबा कैंपस लोक तोक्सिनदुना खोंजंग संगसनखि खोंजंग अदुदा सेप्टेम्बर 15 दा माहेरोय किया अमा पुलिसना तमथिना फुबिखि अमदि माहेरोय तरुक कस्टडीदा यौखि मदुगी मतुंगदा थांगनबा नुमित सेप्टेम्बर 13 दा गवर्नरना कौरकपदगी यूनियन की मिहुलसिंगा उनखि अमदि थेंगनारिबा खुदोंग चादबसिंगी मतंगदा मरिक सुना पाउदमखि गवर्नर की माइकैदगी सुन्नेंग थिना ताबिदुना थबकता ओंथोकलगनि हाइबगी थाजबा पिरखि अनना सेप्टेम्बर 19 गवर्नरशिप सेक्रेटरी कमिश्नर हायर एंड टेक्निकल एजुकेशन याउना इंस्टीट्यूट की प्रिंसिपल कंट्रोलर टेक्निकल एजुकेशन अमदि अतै मरी लेनबा ऑफिसर सिंग याउना मिफम पांगथोकपदसु लेरिबा खुदोंग चादबसिंग अदु खंगनबा हाइरखि हाइरे अदुबु थाजबा कया पिरखरबसु ngasi फावबदा अवाटपा ओजासिंग हापीबा लेत्रे जेरक असिदा मणिपुर यूनिवर्सिटी ना इंस्टीट्यूट असगी फाइनल एग्जामिनेशन मथंग था नवंबर 19 दा पांगथोकनबा नोटिफिकेशन थोरकपसिना माहेरोय सिंगदा सममनबा किया पोखले मरोयना मैथमेटिक्स फिजिक्स अमदि ह्यूमैनिटीज के क्लास अमा फावबा तौदना माहेरोय सिंगना एग्जाम करमना थागनि हाबसि असौबो वहंग अमा ओइरे मरमदुना अवाटपा ओजासिंग थासगी कुनगमदि फावबदा हापतबा तारबदि एग्जामिनेशन अदु बॉयकॉट तौबता नतना अकनबा खोंजंग किया संगसनबा सेम सादुना लेरे हाइनसु मखाताना फोंदोके PWD दा करप्शन हारबा रिटायर्ड CE कया थबकता एंगेज तौबना टेंडर अमता प्रोसेस तौबा ngamdre हाइना श्याम कुमारना फोंदोखरे
Public Works Department corruption haraba retired chief engineer kaya thabakta engage tawbana maram oiraga lambi thong semnabagi tender amata process tawba ngamdre hiramasigi matangda governor na yengsinduna aranba tawbasing serak pibiyu natrabadi law court ki mateng lawragani haina andro SG MLA Shyam Kumar na section wathamlakle wafamasi andro lawpaw sunda leba Kasturba Gandhi Palika Vidyalaya gi taramaka suba Foundation Day gi thoron da phongdokhibane thoron du da Shyam Kumar na makha ta na hai andro acid level Jal Jeevan Mission gi makha da ising pi dana ising pi haina report tawba thengnare masida senaba engineer amadi mari lenaba official singna masana khangna thabak ta gi resign tawdrabadi court gi mateng lawraga jail da thajin gani haina su warning su tawrakle masigi mathakta miyam gi yaifa thorang gi damakta lairiba bureaucrat officer sing mathau tawdre makhoi laibagi wahanthok laitre haba wapam MLA asina thamladuna governor amadi governor na lusing balengak na yengsen biyo senaba singi mathakta action lawbiyo haina taksilakle thauramadu da andro gi khulak pachinga khamchandra development organization andro kendra gi president asaibam gauramangol yauna tai thaupu busing BJP andro mandal gi president L Dojendro Taret Suba Madrasa Regiment Major Paukso Kasturba Gandhi Vidyalaya andro gi head mistress school gi oja amadi Maheiroi sing yauna Meitei adom da leiba miyoi kiana saruk yaki haidi Congress masin khwaidagi thiba party ni haina El Susindro na phongdokhre Congress haiba political party si khwaidagi masin thiba kangbuni masana masabu bot huranba hodokjaraga mingonda tainaba kangbudu makhoi ni haina Khurai Assembly constituency gi MLA El Susindro na Congress ki bot chor gadi chor haiba campaign adubu sidakhre Khurai Sajo lekai da leba ima laikhulen bi sanglenda ngarang pangthukiba ahum suba sintak purel nengsing mana 2025 yen thokpagi thoramda MLA asina haike Manipur thokliba irang asi bot huranba hodoklamba Congress ki thawongna ohelakibani makhoigi matamda singi lamda arana moongda voter kayamaram hapsilami madu makhoina power painana bagidamak mitop mayam ama voter list ta hapsin khibani haibasi samjaraba Manipur gi miyam da khanghanbagi mahutta namthak tawri BJP dingarang khakta Manipur da lengak pairakpani masigi sumathakta Congress na bot chor gi theory ase Supreme Court na su mawalaw khidrabani thajaningai oidaba namthak tawba demonstration kya utlaga miyam da utchaina na bohonari makoina miyam gi afaba kalisu torakani haibagi thajaba laite Manipur Rajbari thugai khibagi matangda yaningdaba phongdokladuna mahakna haike Congress na yamna pamjaba PR manungda Manipuri Rajbari thugai khibani Rajbari mahak masamaksu kannana bohona khiba miyoi ni haina phongdokhe Ningol Sakobagi Ngagi Melada Yongadaba Ngagi Mamal Fisheries Department and Lepkre, Nga Kwaidagi Yamna Putopa the Piba Selgimana, Lak Ani Yohankre, Yelho Nga Makal Kiasu, Ngagi Melada Putoka de Heidi, Meitei Kwaidigi Sauba Harau Kumai Singimanung the Ama Oiba Ningol Sakobaga Marilenana, Manipulengaki Fisheries Department and Sinba. Fish Fair cum Fish Crop Competition da yuan ga da banga ge mamal ngasi department asina ngami kya ka meeting pangthoklaba matung da lepkhre October 22 gi nongthil gi pung ama tabada Palace Compound laiba hapta kamjegung da pangthokka da banga ge mela asigi athoi ahen ta kharba sing da pi ga da ba sel ge mana mamang sahi sing da ge handaki sahi asidan henga khre nga khwai da gi yana puthokpa haibadi ahan ba taba ngami aduda sel ge mana lupa lak ani piragani ani suba tabada lupa lak amaga makhai amasung ahum suba tabada na lupa lak ama pigane yelaw nga puthokpa ngami singda puning thogatpo oina khwaidagi yamna yelhaw nga puthokpa ngami da lupa lising yankhai consolation prize kun khangatlaga lupa lising kun amasung sing amasung tamgi nga marangkaina puthokpa officer singda piba sel gi manasu lupa lising kuntra oiragani haide Fisheries Department gi director T Phulen Meitei na pause sida hai miyamna sel thongge awaba mayang noriba sing ase yenglaga nga gi mamal da mamang sahi singa thoina hongba lehendre kg ani gi makhada lumba katla gi mamal na lupa sanini phu kg ani gi mathakta lumba katla gi mamal na kg da lupa sahum amasung kg manga gi mathakta lumba katla gi mamal na kg da lupa samri da yuan gane kg ama gi makhada lumba raw amasung miracle gi mamal na lupa sani kuntra kg ama gi mathakta lumba raw amasung miracle gi mamal na kg da lupa sahum amasung kg ani gi mathakta lumba raw amasung miracle gi mamalna kg da lupa sahum yankhai da yuan gane haide kg ama gi makhada lumba common crop lupa sani kun kg ama gi mathakta lumba sing kg da lupa sani yankhai amasung kg ani gi mathakta lumba sing gi mamalna kg da lupa sahum da yuan gane haide grass crop ki oina kg ani gi makhada lumba nga na kg da lupa sani nifu kg ani gi mathakta lumba nga singna kg da lupa sahum yankhai kg manga gi mathakta lumba singna kg da lupa sahum marfu amasung kg taret gi mathakta lumba singna kg da lupa chamri da yuan gani haide silver cup na kg ahum gi makhada lumba singna lupa chani kun
KG ahumgi mathakta lumba singna KG da lupa sani nifu pengba khabak gram sohumgi makhada lumba singna lupa samri yankai gram sohumgi mathakta lumba singna lupa sangwa yankai ngaton KG amada samri yankai ngahai KG amagi mathakta lumba dana KG da lupa sani kun KG ahumgi mathakina KG da lupa sahum ukabi KG da lupa sani yankai porong KG da sahum tunghanbi KG da lupa sama sareng KG ama phawda lumba na lupa lising amaga sama amagi mathakta lumba singna KG da lupa lising amaga sani amasung KG anigi mathakta lumba singna lupa lising amaga songa da yongani ngakrana KG amada lupa sanipan pigani haide Thangmaiban Kendragi lambi sing asi nongmanini sida semjenba hauragani haina joy kisana phongdokhre Thangmaiban Kendragi manungda lairiba lambi sing asi nongmanini asigi manungda semjenba hauragani lakadoriba mathang sahi 2026 phawbagi manungda Kendra asigi manungda lairiba lambi sing mapung phana semjennabagi pandam thamle haina ngasi Thangmaiban Kendragi MLA khumuksam joy kisana mahaki Kendragi lambi singi phibam ngasi hakteng nana koina satuna yengsinkibaga madilinana phongdokhre MLA na makhata na haikibada Sewerage project asi Thangmaiban project phawraga chatpana lambi sing semjen sajenbada khudongchadaba kaya mayoknaki adubu hojik project asigi thabak ayama sem saba loiselaklabanina lambi sing sembada khudongchaba leiragani hojik lamda masida irang leirabasu kendra ki chakhat thorang sing di hek yariba makai thinthadana honagani kendra asigi chakhat thoranga mari leinana senggat sagaliba sing athuba matamda loisinduna miyamda khusinaragani Thangmaiban kendra gi oina development work sing lephanba yadabana lengakna pirakpa senthong gi mathakta mahaki oina sulanai oina sel puthoktura sengwatnaba honagani kendra sida sengwat sagaliba sing asi hek yari makai atenba matamda loisinaba miyamna mateng pangbiyo haike ngasigi khongsat adu saruk yakiba PWD gi executive engineer L Max na Thangmaiban kendra gi lambi sing nongmanini gi manungda semba hauragani haike